Government of India ki mayok ta lawung ambiu challenge tawung ambiu ngak to wangna thangkalaga lepiu Manipur miyam gidamak Manipur Ngamkhei gidamak nakhoi gidamta Manipur miyamna lepoi dawi maram leite adu natadana nakoina yana yanaba matamgi issue sing asi divert tawnu honaringaida ngasidi koi lam asi nongmonowi mangbana sum henjale hariba lam sing asi kannabagi damak koi makeup tho athu matamda makeup nakoina tummo leisi matum kuire saiba maise mathang chalak tringai Manipurgi saiba maising asina nakoina khoigi yumda imungda akhoi khoigi yarok tringaida hana koi makeup thongminasi makeup thokpa thenglabadi ngasigi Manipur se kanba ngamoi haibase koi Manipur miyam yamna concern oiba yamna nuaitaba madi koi phawre haibatai maramdi koina hariba Bharat Leingakta koi Manipur na 1949 da hek punki matamda koigi territorial integrity ka heloi Manipurgi territorial boundary ka heloi haimna singsi loina yaw kana koi pungim haitare akoina mokoida India government punjagi haina pungi banate masi namha dana koi pungi bani aduna koina India da pulo matung dagi dia koi lamsing asi no monong gi sum mangsilakpa no monong gi koi Manipur gi lamsi sum pixelak na mar kanda yamna mongmri ta da film lakpa che koi AMSU na yamna yang do phongdu yamna condemn tawi aduga border pillar number 65 amadi 68 ki haiba border pillar sing asi government of Myanmar da koi exchange to wapom laiba se masi AMSU na yaba ngamloi masi gi damukta koi ipa ipun thambiramba koi thangsang dana ngamba aduga malam se kasi kasulaitana India government of India na khaliba di government of Manipur na khaliba se masi gi mayokta koi AMSU na laigani masi gi damukta Siba sangba ki dana koi gi Manipur gi Ngamkhei gi dama koi border gi dama koi na lairi masigi dam ta koi ngak sena koi AMSU na lairi haibatai adubo August ki tang mari da koi gi the Ministry of External Affairs ki spokesperson oniba Randir Jaiswal na ju hariba diplomat ta phongi ba do sigi pau sing asi koi wari punna discussion tawri adu khana nainari haibani masi makoina Lale so haide sume so haide koi khanari haibne adu eba taragadi Manipur gi lamgi saru khara haiba saugraba 1.4 square miles asi kilometer hoto ba taragadi koi 3.6 amuk kilometer musi koi manga dori bini haibai the manga dibula masi India government na kaisuletna khan ba taragadi masi gi damda koi AMSU na Manipur miyam ga loina na koi ihau sangsena ba sem saduna lai aduga government of India na khangmi gi dabse Mei tang ahum dagi 2023 ki Mei tang ahum dagi tanglup masih ke makta hana sunaba amana amagi mapam na changba yadringai laingai talak sida nang hauroi mata dongna border pillar ki isung laksan bai base Manipur mai chalingai sida amka na chak na ba thausil amani haidna point lawi aduga hojik su Manipur koi hojik su NRC ki aduga census ki oibo afam hojik phong saduna leiri si jahana lotion dabida Manipur da thoiba issue singsi hana lotion dabida border pillar mulam jilak ba haibase lalhu bonam thana bagin mingda illegal immigration sing changak pagi mingda Manipur lam Myanmar da pithok pai base ko yabang amloi masi yabam thokte maramdi ipa ipu singna Ngamkhei gi damak I ta khrabani madugi masa masu oina koina madugi khungul koina ligani matugi tawbam thokpa masa masu amoina khoi duty to tawbam thok koi chap chana government india mai to koi tawrakani aduga government of Manipur koin hajaring base tummaga leibiganu nakoina tumbingai da khoi ipa ipuna thambiramba nakhoi napana puna thamama lamsing ase ngasi di government of India na maset pithok kidra ngasi di Manipur se koi haiba koi khara lai district khasi khak koi ngasilak bi film da leire adana koi yari makai koi nupa thokpiu Government of India ki mayok ta lawung ambiu challenge tawung ambiu ngak to wangna thangkalaga lepiu Manipur miyam gi damak Manipur Ngamkhei gi damak nakhoi gi damta Manipur miyam na lepoi dawi maram leite adu natadana nakoina yana yanaba matamgi issue sing asi divert tawnu honaringaida ngasidi koi lam asi nongmonowi mangbana sum henjale hariba lam sing asi kannabagi damak koi makeup tho athu matamda makeup nakoina tummo leisi matum kuire Saiba maise mathang chalak tringai Manipurgi saiba maising asina nakhoi gi yumda imungda akhoi gi yarok tringai da hana koi makeup thongminasi makeup thokpa thenglabadi ngasigi Manipur se kanba ngamoi haibase koi aliba lengak aduga
ngasi hingminari ba koi gi group sing se koi khangmin na gadabni aduga hari ba sigi the diplomat hari ba se pali ba se within 3 months ki manung da hari ba lam exchange to wi se loishanna ba panam thammi na hai bani sathara yeba kanglup irang sing chi loishan da bi da tha ahum da loishan ba ngam do boi tara gadi manipur irang di loishan tri ba kari gi issue divert tawna ba manipur miam se kok sik na ba ngasi gi buffer zone haidana min udaba buffer zone ama thambira kanda ngasi ki koi manipur sida akoina maitai macha moina natraga manipuri ama oina indigenous people ama oina koi isagi iram dama sida koi lanjana bani isagi iram dama sida ningkha tamna highway sing sida koi chatpa ngamdrabni haibatai aduna koi punsi mahing si karamba punsi mahing amada hingdebage haibase koi khanthaba matam oi maramdi malem gi miyeng da yenga ko so koi chi yamna handaba tha koi gi sanga da gesena tolab tumit kang mioi ba man natraba gomna india ga men uri base produkta losanga da bani border pillar gi issue losan ringai da manipur da thoi irang se han losanga damni adu khata da border pillar issue losan gi haiba targa su manipur miam ja hana tanaram godabani manipur gi se sosing hana tanaram godabani mahiroi loop sing hana tana birang godabani madu kanta da koi border pillar gi issue se koi losan mangani adu natabida nampu hapu da miam gi ayaba yaw da bida border pillars ki issue si losan ba honar pa taragadi hena pam da thodok manipur da hena wari ba mi gi tang ahum gi thokpa da hena wari ba da hena charuk sama hena koi mahu lang thok pa yai ba se government of india da koi thamjari aduga government of manipur da thamjaning ba wafam sina thoiba sigi manipur gi lam khara 1.4 square miles aduga kilometer dana 3.6 ki kilometer sigi mangadare na the diplomat ta phungai base masi government of manipur na manipur lebak miam da shangtokadabani madu shangtokpam thui lamdam sigi masa masu ma oina koi ipai pu singna thangsang dana ngam lam amagi masa masu ma oina ningkha tamjaramba lam amagi masa masu oina masi nupa thokna yamna lebak su nusiba taragadi masi lebak miam da shangtokpam thui habase koi AMSU ki maike ki thamjari aduga masih kita makta su koi lamdam sida hingminari ba phuru kanglup aduga miam su masih kita makta any masih ki pali ba government of india sen manipur se maset sarung kya thongna thogaina honari ba sa mai pak tanaba manipur ki ngamkhei kanaba manipur miang su mikup na hum singna khu selaga leibiu haidana eba miang mafam da AMSU na thamjari thank you